Matam changna research kya tawduna puthorokpa video budi nupi macha amana ningong haiphet nikpa video na Henna Pamnai thuna su viral chatli. Parasi phakibadagi nupi macha sing akam pet chu haiphet ngangnare hip dance su toina tawnare. Ngasigi Sunday Paodamkhol da mityen taminarasi Katu Karanda Henna Pamnarakpa. Video asigi marak thatna RK production gi kanglai ningol sing amadi mataroi haiba 2-minute short video contest asida saruk yabigadaba ningol singna henna kuppa marol gi damak 9362263816 tagi khangbiba yagani. Social media haibasida kanaba kayabuna yengbidaba aduga kanadaba ngaihaki mithakpa Katu Karan glamour gi oiba mathong chadaba video singna sara hekta sanduna viral hekta chatli. Manipur dasu viral chatkiba video mayam leire. Katu Karan munganglaba video dumadi viral chatba soidre. Masi nupi macha singna tawbuna amuka su heli. Katu Karan oida pataba thokmok ki video singda miyamna Henna Pamnarakliba karigino. Insta, Facebook, WhatsApp tadi kuchu muba athiba miyoi ukidre laireba miyoi su laikidre. Leijadaduna pangna bo hotna jaduna luhongjariba kanagumba miyoi gi luhongphamda namba photo di social media da amuktabu ude. Kanagi get tagi hauraga maning thong phawba phijangna leitengduna disco light kapa luhongpham gi photo di amuk toiba live thabasu kayani. Lomi sin missing na hingnabagi lanthengnariba photo di uba ifang phangjade. Leitinglaba restaurant hajaraba hotel amadi ningthiraba garden park ta namba photo na wai chaire masak thibasu amatta yaude. Facebook, Insta, WhatsApp tadi lairaba amotpa athiba haibatu amatta laikidre. Reel da yenglurabadi sakhenbi ngakta ngaikhre. Ikaibasu haiphet phaunaraktre yam free style oirakle. Afabagi matau tambabudi karan kapurgi matau tambana pamnai thunasu haigalli haibaduni. Ngasidi social media na mateng pangsinduna lairabasing da amukka henna chaina pibiri. Lairabana masing yamba lamdamsida honglakliba social media gi yawolsi nongmata thoina khanjillude. Khanduna yengsi matamsigi luhongba amada changliba paisa tawdrasu yaba ngaihaki mitki leiteng kayada paisa kyano manghalliba. Miyamnadi udaba luhong nonganbada migi sendol na maram oiraga launariba khatna chainariba. Fajababu seningdaba ahawbabu chaningdaba malemsida kanabu leiramgani. Nongmagi hate hingjariba lairiba imungsu honglakliba matamgi ichelsida manam kurang bal hurabasu miwa kaya tarabasu khudingmaki chaina khangduna fajabagi matau tamli. Fajaba aki amaugi matau tamningba haibasi masana tabani. Inkhalakliba nahasingna luxury lifestyle kaya social media da urakpadagi mayumda adu leige ada thauge haiduna ningai tawbagi changsu leptana hengalakli. Helakini asum thingbasu ngamloi. Somdana petrol liter da lupa chama yobada kanam karim hainadri. Matamsigi nahasingna karigidamak ngaihaki oiba ithak irang Katu Karan oida padabasing Henna Pamnaraklibano. Masibu globalization gi saithingni adum haigadoribra. Human civilization da henna kanagadaba topic ki video di nongmata viral chatte. Haujik matamgi naha ahal khaktana ngaihaki nungaiba ithak irang da Henna Pamnaraklibasi praja miyamgi maral natte lengaki governance ki asoibani. Aikoina nongmata khanjiludribasu mobile phone da laichukraba miyoi amaga yu ganja drug number 4 na chingbani sada laichukraba miyoi ga khetnaba leite. Drug kaya haibadi WY tablet ki langda thukiduna nanthokpa ngamdraba naha kya thorokliba asidagi hena online amadi mobile game da laichuraba naha masingna hengalakli. Marol mari sudriba angang phawba kappada mobile phone piduna themba ngamle. Miyoiba aikhoigi khwaidagi maroiba teenage matam haibadi sahi 39 dagi 34 kanglup asina mobile addict heli. Child psychologist kaya nasu phone da laichukraba angangsing mi marak tininglakloy naitom leiba pamlakani mathauda pukning changlakloi haina phongdokli. Smartphone lakpadagi software company kaya su angakpa phangna thoraktuna attractive oigadaba application kaya puthoraktuna nahadagi ahal phawba mobile addiction gi chang leptana ising ichaugum hengalakli. Aikhoigi life ta karisu darkar oidaba kanadaba dirty oiba video amadi photo kaya website sing amadi social media singda marang kaina hapchinduna yengba phangalli. Asigumba kanadaba phattaba kaya singsi government na control tawdana maning tamna market ta lamjan tanarakpadai naha singda mobile addiction gi changsu asum hengalaki. Masibu angang singda taisinba yagadra natraga mama mapada taisingadoira. Churup thakpa tobacco sijinaba phatte haiduna paisa changna campaign tawduna matam manghanbagi mahutta maning tamna chawna churup khaini tobacco item sing sariba company sing adu oina thingjinbadi yadabara. Iput thorakliba mafamdudi mendana masa marengda asum menbanadi kaidawnungda isingdu thingma ngamloi. Smoking is injury to health amadi tobacco cause cancer haina campaign tawraga company mapusinga salam tawnabanadi nisha kaidawnungda thingma ngamloi.
अमरोमदना कोरोना मरम ओइदुना अंगांग खुदिंगमक मोबाइल पाइबा तंबिख्रे लाइचुबगी चांगसु मफम खंगना हेंगलकली हौजिक मतमगी मियोय अयाम्बा होरेन हयेंगी खनबदा पुकनिंग लैताना शांति ओइने हिंगबा ngamde होरेन की पोपांग हयेंगना हॉस्पिटल डेट 5 तना अंगांग ट्यूशन फी मसिगी मथक्ता अमुक चाखुम मई मुत्तनबा होनबा फिबम सिदबु करम्बा मियोयने लैताना हिंगबा ngamgani साक्थोंग गैस अमुक लौबदा लुपा लिसिंग अमगा चामदि सोइद्रे असिगुम सनैनने हिंगनबा लांथेंगनरिबा मियोयना 90% मुकनि लमदम सिदा लैरिबा अशिगुम शांति ओइना ngahakta पोथाबा फंगजद्रबा मियोयसिंगना फोन अमुक येंगलुबदा संसारगी अवाबा पुंबा काउथोकपा ngamba ngahaki ओइना नुंगाइबा वीडियो येंगनिंगबा हाइबसिदि मसाना ताबनी मसिमकनसु कारण की वीडियो अमा वायरल चटपदा मतेंग हेन्ना पांगसिल्ली सोशल मीडिया अमदी वेबसाइट हाइबसिदा अथिंगबा इरै लेतना लोइना येंगबा याय नहासिंगदा हार्मफुल ओइगदबा ngahaki ओइबा वीडियो क्या थादोरकलिबसि गवर्नमेंटनसु अथिंगबा अमता थमदे मखोइदबु सोक्त्रबदी माइ माइ थोकपा ngaugera फैगेरा युंगेरा तागेरा हाइबगी मोंगदा फ्री हैंड थारी मसिना युथसिंगदा राजनीति की असेंगबा सक्तम दु उहनबगी महुत कारण तुरन की एक्सपेरिमेंट ngakतनी तौनरकलिबा अपाम्बा कलकबा मिहौबा हाइबसि अइखोइ मियोइबगी हक्सांगदा याउजरकलबा मगुनसिंगनी सोशल ओइना मसिबु कंट्रोल तौदुना मफम मतम चाना अचुम्बा माइकैदा चलहनबा हाइबसिना लेंगाकलोन अदुगी मखा पोली तौनिंगबता तौजरो हाइदुना काउ थाबगुम मनिंग तमहल्लबदी ताई उहैदबा कया थोरकपा हाइबसि मसाना ताबनी तुंगी युम्बीनी हाइनरिबा युथसिंगदा पॉलिटिकल कॉन्शियसनेस लेतबा हाइबसि मतमसिगी लेंगाकता हेना खुदोंग चाबगुम तौरी मरमदी युथसिंगना असेंगबा राजनीति हाइबसि खंगलबदी मतमसिगी राजनीति वाला कयाना तौनरिबा ओइदा पादबा हुरान चिट्ठी मयामसि सेमदोके हाइरकनी पॉलिटिक्सता अचौबा साफु अमसु पीबा ngamgani ngasi मोबाइल के होंगलक्लिबा इचेलसि साइंस की खुदोलनी सोशल सिस्टम हाइबदी पॉलिटिकल सिस्टम हाइबसिना समाज असिबु योमलिबा कुयोम अदुबुनी मसिना सा मखल अमा ओइरिबा मियोइबा खुदिंगमकपु फाजिन पुनसिनदुना ममाइ चुमलिबनी थबक थौरम खुदिंगमक मफम मतम चाना पॉजिटिव वेदा तहनबा अमदि सिजनहनबा हाइबसिना लेंगाकी पॉलिसी की मखा पोली लनाई ओइना होनबना कैदौनुंगदा समाज की ओइना अहोंगबा पोरकपा ngamloi साइंस की मेटेरियल डेवलपमेंट डॉक्टर इंजीनियर स्पोर्टमैन खुदिंगमकपु ममाइ चुमलिबा पॉलिटिक्स हाइबसिनी हौजिक मतमगी लाइरिक हाइरबा नहा कयाना तिलाई खुम्बिगुम हइनजिबा मतमसिगी नहासिंग अयाम्बा मखोइ मखोइगी फेसबुक प्रोफाइल दा आई हेट पॉलिटिक्स हाइना थमनरी चुम्मी मतमसिगी नहासिंगना हौजिक कानगी चोंगथोक चोंगचिन हबी जाबी तौनरिबा पॉलिटिशियन सिंग उरगा पॉलिटिक्स हाइबसि अमोटपा दुखक ओइना उखिबनी अदुबु खंजिनबियो अदुगुंबा अमोटपा कयाबु ममाइ चुमथोकपा ngamba क्राइम क्राइसिस लेतबा शांति ओइना सौकटपा सोसाइटी अमा ओहेनगे हाइरबदी लाइरिक खक्ता कन्ना पाबा मोबाइल दे एडिक्ट ओइबा कारण तुरन की वीडियो येंगबनदी कैदौनुंगदा ngamloi मसिगिदमक युथसिंगना लेंगाकपना कैदौरी लेंगाकलोनसिना कनागी माइकैदे खुदोंचाबा हेना पीरी हाइबसि पॉलिटिकली सोशली अमदी इकोनॉमिकली मुन्ना खनबा मथौ ताय ngasigidamakta di matangsida tension jari pumnamakpu thagatjari।